ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ RN Rabina haikhiba wafam Manipur thugainaba sinbani madugi mayokta kaithel fambisingnasу chapchana lepkani hairi Terrorism na khunai asida hakthengna natraga nakoinana awaba kya piri haina Agriculture Minister V Hangkhalian na phongdokre Imphal East Commando na ngasi hata Golapati area dagi ngasi ayuk Myanmar dagi ain kaina changlakpa miyoi mapal fagatkre hairi Amasong Leimaram da gari accident thokpada nupi macha ani sire ama sokle Kurumjera STV Pau meeting tabiri ba sing taram nokcheri hojik pau sadok pizari Bharat Sarkar na ahum suba nupi lal thokna ba singano interlocutor RN Rabina handak haikhiba wafam adu Manipur thugaina ba sinbani madugi mayokta khwairambal kaithel da kaithel family bi singnasu lepkani hairi ngasi khwairambal apun bai ma kaithel amuko UCM amadi CCS ke na punna sinduna sintha leptuna khwairambal kaithel da wakat mifam chathakre wakat mifam adu da UCM amuko amadi CCS ke gi luching ba singsu sarukya ke wakat mifam aduna maram oiduna kaithel fambi ima singda natana khwarambal kaithel ge koibada leiriba dukan kayasu thonglo nakhi wakat mifam aduda Manipur ge apunbagi saktam da signarakpa yaroi Manipur miyambu namthak toba thawong yaningde furup ama khaktagi yengduna Manipur thugaina basingano Manipur ge apunbagi saktam da signarakpa yaroi haiba wahai sing iba play card kaya paiduna wakat mifam aduda seasonakhi mafam aduda miyam ge ba mifam ama supang thokhi mifam aduda amuko ge president PS Devan Sharmana RN Rabi gi wafam yaba ngamloi Manipur ge apunbabu machetana thugaina basingano haiki hayang ama hairiba area sida changma ngamoyba ada sigumma mayam jinge pixel aganda amuk territory gi community amada base tawa territory ma khaidokra ganda state che kamai hingaugadage haiba question jineba akoida nungnangna leiriba poche ana Manipur da kanagumba kanglup amada base tawa territory yauba aduma warosin porakpa yaroi India government asigumba je hanna taw targadi India government singnari bache akoi Manipuri khunai bu singnabani Manipuri miyam bu singnabani hana akoi lawraganda mamang thoki ba 18 June do madudagi hena sathi ba tholakani madu tholakna bai masakche India government madugi daita khudimak lawgadamne haiba wafam jine akoi thamjaningi je USNG President Sunil Karamna Home Minister na framework agreement ki waris in purak tringaida stakeholders sing tanagani high krabani RN ki matang da clarification pigadabani haibaga loinana pishan kiba memorandum ki paukhum matik chana fangdriba fauba khongjang changsingani haikhe ama kaki piece ama porokna bhona bada atopa phuruk ki piece kaibo oitargdi hairiba piece ase negative piece ne na lawi marumduna hairiba tok asisu sanaba yadaba tok amani na haina lawni aduna maramagana government of India da thamjani ki wafam singa se Manipur da proof chunu khundariba jaga asida apun bagi saktam boundary amasung langa ani thoktaba amasung saksu ethnic ki line da division khaidaba haibse masik achet phere basiki against laktaragadi amuko sem CCS kana hanbal laitana ekoi khongjin changchin gani haibse achet phere amani Khwarambal apun beima kaithel gi maikai degi RK Radeshana na phongdorakpada thengkhang kayada Manipur gi apun bagi shaktam da signarakpada thengnanaba Manipur miyam na leptuna lakli ngasi su makhatana Manipur gi apun ba saktam gi damak lepkhigani Bharat Sarkar gi interlocutor RN Rabina phongdokhibada wafam adu Manipur mai chaknana basenbani apun bagi saktam sokpaya ba wafam yaudi hairaga haujikna namthak oiramle masi thengnanaba amasung ahum suba nupi lal gi damak sem sare haiki karimata yaude haina akhoi Manipur praja miyam je akhoi themduna thamai matam guina themduna thamai India government gi RN Rabina gi Manipur kaibi abagi wafam se thamoi songna nuaite Manipur kaibi sungya yaro haibo wafam se akhoi ngasi imai ben mayamna chap manana hauduna tawriba kana tawriba poni ngasi tawriba se Terrorism na khunai asida hakthengna na natraga nakoina na awaba kya piri haina Agriculture Minister V Hangkhalian na phongdokre wafam asi ngasi Manipur government na sinduna ahanba Manipur Rifles ki banquet hall da pangthokpa anti terrorism degi thoram da phongdokhibani ngasi gi thoram aduda Education Minister TH Radesham yauna civil amadi police ki makok thongba official kayasu sarukya ke thoram aduda Sri Bal Mukunda Government Music College ki Mahiri Singna Saihau Isai Saktuna Hogdoki Tharamgi
President oina saruk yakiba Education Minister Tesh Radeshamna hojiki modern world gi human civilization da terrorism haiba asina khwaidagi chawba yeknaba oire numit asi Bharat ki Prime Minister oiramba Rajiv Gandhi bu Tamil Nadu da hatkiba thogdok adubu ningsingduna Bharat pumbada pangthokpani Rajiv Gandhi yamna asan ba mityeng amaga loinana Bharat pu Prithvi gi leibak kayaga chawkhat lamjel da pukhatnaba hotnaramba luchingba ama oikhi mahakna terrorism muthatnaba hotnabada Mizoram Accord amadi Punjab Accord na chingba tawduna santi purakpada chawba thodang su lauramkhi chawkhat lambi da khwaidigi chawba khurau thangba ma oiriba asi terrorism na oire masibu muthatnaba ekoi amatta oina hotnaba matam oire haina su fongdokhi khudimagda akoi world gi mafum khudimagda terrorism na loina affect tawdana sidi akoi gi human civilization gi mayok yam chawba chawba yengnaba boina leire Manipur da su matam amada yamna santi leina amaga kanguk pedi menungsinana leirambado terrorism na maram oira sigi incidents na maram oira violence kaya am thorak padagi ngasi di akoi da tangdu leta da adum ba fiba mamada leire Chief Guest oikiba V Hankhalian na makata na fongdokibada ngasi dagina chahi 19 ki mamangda Prime Minister oiramba Rajiv Gandhi bu Tamil Nadu da suicide bomber amana attack tawduna hatkiba adubu ningsingduna Bharat pumbada ngasi gi numit asibu anti terrorism day haina palan tawri terrorism na miyoy bagi mamal yamlaba punsi kayabu matam amada hekta manghalli miyam amadi government na terrorism na achobo khorau thangba amasu oiri Manipur da su terrorism gi thawong na miyoy kya gi punsi manghankhre hojik tangdu laitaba santi leba fibam ama lehenaba hotnabada akhanaba mityeng changba matam oire mama mapa oiba singna haurakliba macha singbu afaba lambida chathanaba hotnabada su achoba thodang lobio masina terrorism muthatpada su chawna mating pangba ngamgani haike ngakani toriba ekhoi state asida su terrorism ga mari lenana pamdaba thodoksing thoktu na lagli ye kaya gi punsi amadi lam thum kaya mangta khankhre mong amada hik tamak makha chatharak pasu yai maramaduna ekhoi niyam konthong na lethok pa yadri ekhoi gi mamayam loba punsi kannaba lam thum amadi samaj gi tangdo leitaba phifam ngapul thamda ngamnaba hiram kayada miting mijing changna mathau tare Imphal East Commando Nahata Golapati area dagi ngasi ayuk Myanmar dagi ain kaina changlakpa miyoy mapal fagatle hairi ngasi numidang Imphal West SB conference hall da pangthokpa paugi mifam amada DIG range 1 K Jain tana phongdok khibada fagalaba miyoy sing adudi Muhammad Yunus sahi kuntaret Myanmar gi Longdung Fakidung dagini Muhammad Anwar sahi kunnipal Mornat Khul dagini MD Ismail sahi kunnipal Buthidong Block 2 Sultana sahi kuntaret Bangladesh dagi horak laga haujikna moizing da laibani makhoi ga loina na chahi tara Nepal gi nupi macha ani chahi tara Nepal gi nupa macha ama chahi tara manga gi nupi macha amasu chahi Nepal khakta ngai riba nupa macha amasu yaure MD Yunus amasung Anwar na phongdorak pagi matung inna makhoi lisingani tara manga da Myanmar thadoktuna Bangladesh ki refugee camp ta leirakibani mafam dudagi India da Bangladesh ki agent amagi khuthang da che chang amatta yaudana India da changlakibani Kolkata da yorba matung Delhi chatuna UN High Commissioner for refugee gi I-card apply tauki madudagi Jammu Kashmir da chatuna Vitata Nagar da laiki mafam dudagi makhoi tha asigi tara tarukta Imphal da laktuna Golapati da yungi bhara amada leirakhibani MD Ismail na phongdorakpagi matung inna mahakaloina na pikliba angang sing Bangladesh ki refugee camp ta tha Nepal leiruraba matung India da lona lanchilakhibani Guwahati fawba train da laglaba matung Imphal da tha asigi tara Nepal da yorakhibani hiramasiga mari lainana case ama lokhatuna thigatpa hore haiki amaromda national paper singda atamnana Muslim community da Manipur police na drive chathaduna leire haiba wafam phonglakpasi laibak thibani Manipur police na drug yauna tongan ba crime singa mari lainana police drive chathabada community amakhaki wafam leite haiki Wenen masigisina ahum subani yam sauna akoi da keno tawrise aduna hujiki keno se kamai toroga karai da purga karai da toge haiga se hujiki abscond toriba Bangladeshi national se masigi pul keno se koi huji phawba khangba ngamdri police ki drive ti kanam ti community ki against anate just coincidence haigadra akoi na sumaina detect toriba jaga drug ki oiro vehicle ki oiro
नत्रगा इलीगल और सॉर्ट ऑफ इलीगल यादवा vehicle की वगैरह vehicle lifter की वगैरह सना की वगैरह अदगी ड्रग की वगैरह नोंमै की वगैरह सुमाइना अखोइना ड्राइव चथब कांसिदा थेंगरुबा केनोसे मुस्लिम हेते ओइबा सिनसु ओइबे याय अदुदा सुमाइना आइन यादवा प्रजा ने यादवा मयाम की मांगनिंगाय ओइबा मसिगी कारबार सिदा मसिगी लंबी सिदा समनबा कांगुदो मदुगी मथक्ता ड्राइव चथब कांदनी अखोइ कनामता कम्युनिटी अमगी अगेंस्ट अखोइ कनो तोबु लेते साधु जिरुदंग असि नुमिदांग वाइरम पुंग मरी मखाइरोम ताबा मतमदा एक्सेस अमा एक्सीडेंट थोकपदा नुपी मचा अनि मफमदुदा लेखिद्रे अमा सोक्तुना लाइकनरी पुलिस तगी फंगबा पाउदा लेखिद्रब नुपी मचा अनि अदुदी नोंगमाइथेम सोलेना चही कुन अपोपो ओकेंद्रो नाचौ अवांग मनिंग लेकाइदगिनी अतोपा अमदुना नोंगमाइथेम रेबिता चही तरा मापल अपोप रघुमनी महाक्सु नाचौदगिनी असोकपा अदुना नोंगमाइथेम रोमिला चही कुनिथोय अपोप सोनामनी नाचौ मनिंग अवांग लेकाइदगिनी मखोय अहुम गारी मचा अदुदा तोंगलगा लेमराम वाटरफॉल दगी लाकपदा खुदोंग थिबा थोगदोक अदु नंखिबनी हाइरि असोकप रोमिला नंबो से सीदा फर्स्ट एड पीरबा मतुंग इम्फाल द पुख्रे तरुक सुबासम राइफल्स अमसुंग कुंतरे सुबासम राइफल्स ना IGAR साउथ के मीटिंग मखादा चथखिबा थी हुंबदा यामलबा खुत्सु खुलाई सिंह फागतले हाइरि असम राइफल्स तगी फंगबा पाउदा फागतलबा खुलाई सिंगी मनुंगदा GSD5 जर्मन राइफल अनि मैगजीन मरी Uscon semi-automatic shotgun ama magazine ahum 9mm pistol ahum detonator amadi tongan ba nongwai maru round listing taruk lomni potlam sing asi ukrul dagi imphal lom da punana ba honarambada fagat khibani hairi amarom da more dagi imphal thorakpa gari sing khuding thapi post check tawbada mioi ama heroin gram chani kuntra amasung WY tablet listing tarama thoiga konana fare hairi mangol dagi fagalagli ba potlam sing asi lupa crore ama listing humudra rongi oigani Assam Rifles na chahiye si रखपदगी ngasi फाउबदा इम्फाल मोरे लंबिदा लुपा करोड़ निफु हुमदोइरोंग की ड्रग फागत खरे हाइरि था असिगी तरा मापलगी नुमिदांगदा मोइरांग थोयादा कार अमगा ऑटो रिक्शो अमगा थेंगाइनबदा ऑटो रिक्शो तोलखिबी कुंबी तेरा खादगी मोइरांग थेम ओंगबी विद्यासिनी मिसिगी मतंग सेमखिबा JAC गा ngasi नुमिदांग गवर्नमेंट का यानबा पुरकपदगी असि भक्चांग इमुंग मनुंगना लौरगनी हाइरि JAC गी मिहुत अमना ISTV दा मोइरांग CHC गी अवार्ड अपासिंग यावना हिरम खुदिंग मक्ता येंगशिलगनी हाइना थाजबा पिरकले हाइरि मतम चान हंदक की चाही सिदा सानना बलोइना ऑर्डर पीरे हाइना माना हाइरे अदुगा मिसिसी की मतंग दा थोइबा डॉक्टर अदुग स्टाफ सिंगसु मखोइना 24 आवर की मनुंगदा इंक्वायरी चथरगा मखोइदा लखटफम थोको एक्शन लखटलानी हाइना थाजबा पिरकपदगी मरमदुना JAC ना हारिबा खोंजांग बन चिंगबा करी तौनी हेन तौरमबसिंगदो अखोइ यानाबदगी असी भागचांगदो लौननाबा मयामना सुमाइना यानरे Terrorism na kaidongai da warishin purak pangamloi haina hanagi Chief Minister Okram Ibobina ngasi Congress Bhavan da pangtokpa anti-terrorism ki thoram da phongdokre MPCC na sindu na pangtokiba thoram aduda MPCC ki President TN Haukip MPT maina amadi Congress MLA yauna Congress ki karmi kya na sarokya ki Okram Ibobina makhatana haikibada terrorist singna Rajiv Gandhi hatrabasu makoina pamliba pandam adu phangbang amkhide miyoi babu hatpagi mahutta pena double lairiba adu warishanaduna warishin purak पण हेन फई हाइकी मोट खेनबा खोनबा पामदबा खोटबा अमम तौबा लेम दार हिंसा तौबगी महुत्ता फमनरगा वारी वताई सानरगा अखोइगी प्रॉब्लम पुरमक से सॉल्व तौबो याबा हाकनी अदुना राजीव जी ने पामजरंबा मयाम सिंदु कोई थबक कोइना ओनथोकपा हाइबा अदुगी पांदमदुदा लेखिद्रबा राजीव जी की मफमदा अंगंबा हाइ लै कुना मागी तौविमन माना पामजरंबा मयाम दो मधु कोई थबक होइना कांग्रेस कर्मी खुदिमक ना मधु थबक होइना तौसी हाइना कोई पालन से तौ Manipur Pradesh Youth Congress Committee की मीटिंग मखादा मोइरांग Assembly Youth Congress Committee न सुसिंदुना Anti-Terrorism Day थौरम सरुक अमक ओइना मोइरांग कोंजिंगबम लेकाय दे लेबा Children Home Muslim सिंगना खुंदाबा क्वाक्तागे खन्नबा मस्जिद सिंगदा अहाव अथुम अमदी तेंगबांगी ओइबा पोटलम सिंग येंथोखी थौरम अदुदा All India Youth Congress के General Secretary Manipur Incharge Sarifa Rahman मोइरांग केंद्र के MLA ओइरंबा M Prithvi Raj Manipur Pradesh Youth Congress Committee की President Amir Hussain सु सरुक याखी
Manipur gi nupi khunai asina society asigi chakhat khongthang da choba role ama loriba asigi mathakta makoi na haijaba sinfam aduda hotnaduna hena nupi khunai amadi masabu matik chaba sakti pina ba hotnasi haina social welfare minister Nemchak Kibgena ngasi Drishti Stri Adhyan Pravodan Kendra Pune na sinduna Manipur University ki court hold the pangtokpa socio-economic status of women in Manipur gi report publication tawbada haikre Magna Makatana Manipur gi nupi singasi makoigi mathona aduna masana masabu malemda sak takchabani haibada aranba oiroi hiram khudingda Manipur gi nupi khunai asina achoba thongdang lauduna lakle central government amadi state government na nupi khunai bu awangba thakta pukhatnaba scheme kya hogdokani haike Report publication aduda Drishti Stri Adhyan Pravodan Kendra Punegi founder trustee Gita Gunde School of Life Sciences Manipur University ke Dean Professor G.A. Santibala Amadi Mahiroi Kaya Sarukyake Ngagi sub sembagi matang the workshop among asi Lamphel Pataleba Fisheries Department the Pangthokre ICAR Kochi amadi Department of Fisheries na Sindhu na Pangthokiba workshop hogdokpagi thorum aduda CIF Kochi gi Principal Scientist Dr. M.M. Prasad ICAR CIF Kochi gi Principal Scientist Dr. V.R. Madhu Fisheries Department gi H. Biramani yauna ate official kayasu sarukyake H. Biramani na haikibada miyoibana chari bachinjak asida maroiba machal yaudrabadi kanaba leite pangtokliba workshop asina society asibu masamo fana thamna bahonabada mateng oiragani haike Atuba matamda matau karamna machi oiba calcium amadi iron yaba fish soup semgani haibasu demo tawdun utki Numinini chumna chathagadaba Human Development and Gender Haiba team da National Seminar ama akam patlaiba Idol Girls College da chathari seminar asigi hogdokpaga mari lainana morning session da Guwahati University gi Council of Teachers Education gi International Secretary Nilima Bhagavati Mizoram University gi Department of Management gi Professor Nikshan Elangbamna resource person in Wanganki Professor Nilima Bhagavati na mahaki paper da Prakitina miyoi basemak pada khenaba kya thamlabasu nupi nupa hogjikti right manaba gender ama oire Bharat ki constitution na nupi angang singi act kya semduna ngak selabasu nupi angang singbo miyoi ba khunai na ot neibagi thabakti leptana chathari Bharat ki manungda Delhi nupi angang da chathaba crime da khwaidagi wangle Assam Odisha Uttar Pradesh West Bengal su crime asi chathaba state singi manungda yaure Assam da hokiba chahi ahum asida nupi lesing kun mapan chani kulhumdoi da chathaki crime gi official report lay haike and that leads to the health hazard of women initially. Then we find that the mother's pregnancy is another very hazardous situation when we think of if there is no health, there can be no development. Bangladesh tagi lakpa Hindu sibu North East ki tongan mamafam singda khundaba yahanbagi ayaba pigadaba Citizenship Amendment Bill 2016 gi mayokta state asina chapchana lepiu haina North East Students Organization amadi All Manipur Students Union na kaisampat lairebi community hall de wakat mifam chathakre wakat mifam asi bill asigi mayokta changsin ba ahan ba khongthangni lengak asina Manipur gi yellow mi singda chauna akaiba pirakadaba bill asigi mayokta chapchana khongpham logdrabadi makhal makha kya gi khongjang Leibak Miyam ga punna changsin gani haina MSUG Vice President Peter Laishram na paumi sing da phongdokre amarom da hariba bill asi Manipur Foreigners Act ki matang da lising amaga chamapan marfu amadi lising amaga chamapan maudra marida Manipur government amadi MSUG marakta lainaki bayana warol gi mayoktani pokhalagli ba bill asigi mayokta Meghalaya gi Chief Minister na bill gi mayokta lepa phongdokpagum aikoi gi Chief Minister na su yabang amloi haina phongdokpiyo haike government BJP ni mafam su do haiba government na di akoi kano to de pam de yaro haiba ngam da akoi na kai hai ngam moidino aduna politics sana bidaba mayang gi damakta youth na baching moin lai biri na mayang gi damakta khambi raga ai tung koina akoi gi group sing jibu kan na bi damakta haiba bilche yade habse sim mutana khangna haningi sema moina esa sema moina aduga naki yanaba amushi yanaba government su yanaba mongda satla wanga mudi adu to piro
Kurai ahong pung laifam da thokiba thokdoki matangda mari lenaba authority na yengsinbinaba Maicho Ningsing Loop Lairembi Sintha Loop Kurai ahongai amadi Laimarol Yaifalam Jing Loop awang sobam lekai na pukning jingsili Manipur Press Club da pangthokpa paugi mifam amada Maicho Ningsing Loop ki President Maibam Tomba Khumanna mahusadagi Maicho Ningsing Loop na chathaduna lakpa irat thongni gi matung ina laifam masida irat thongni taunaba loop asigi mioi ahum lamtu sengdoknaba mafam adu yoba kanda hana lairamba ichininaw kharana mafam aduda yumkai sajindore haiba aranba wakhaldagi nupi singna thongat palaibak ki mathakta famjinduna lekhi nupa khara thoraktuna tholiba laibak adu turelomda honduna hithakhinaba haibadagi maicho gi chatliba mioi ahumgi maraktagi maibam ibom chana thek thingkhibani maduda ibom chabu furakhibani hairi thawgalu bojariba kanglup asina akoi tilibati isinau singsida phugiba cheigiba makoibu tangiba amabawa akoi lijade aduga mohoida akoina nungsidaba su lejade thawdogasi mohoina hana phuba horaga mohoina hana akoi thana tauraga mohoina su amuk silaga akoi phubire cheipire haina hairubagi watani ado akoigi maigidigi asigumba amata leiti haibasi ai mayam mamangda singdokjeri Assam Rifles amasung police ke apunba kangbu amana Churachandpurda thiba humbugi thabak chathabada drug lalonba mioi ama kani kilogram ani gram chahunga nifu mathoiga konana fare fagalaba mioi asigi maming Saimin Thang Tuboy chahi kuntra tarok bazing khuldagini mangoldagi kani maru kilogram kunithoi gram chaniga nifu amasung fangki Processor Corporation International Fund for Agriculture Development IFAD Amadi Northeastern Region Community Resource Development Project NERCORM Pigi Meeting Makada Manipur Amadi Meghalaya da Pangthokadriba Learning Route in India Hogdokpagi Thauram ngasi Hotel Classic Grande da Pangthokre Thauranga Mari Leinana NERCORM Pigi Director Andrian Marbaniangna Phongdokhibada Manipur Amadi Meghalaya da Pangthokadaba Thauram asigi manung channa Manipur gi oina dal da chathagani khunja sing da umang amadi mausagi pothok ningthijana sijanana ba wakhal loksing pigani haiki Khadi and Village Industries Commission Sinduna World Honey Day amasong khoigi upu chani amadi ahingba khoi colonies yenthokpagi thoram ama Manipur Press Club ta pangthokre ngasigi thoram aduda Manipur Small and Medium Entrepreneur gi Director D Mitra KVIC Imphal gi Director in charge Salepau Kunai Apunba Beekeeping and Honey Producer Company ki Chairman A. Tarakishore Amadi GP College ki Assistant Professor N. Nandosu Sarugyaki KVIC ki Honey Mission ki Makhada Pangthokiba Thoram aduga mari lainana KVIC Honey Mission ki Expert Committee ki Member Assistant Professor N. Nandona Phongdokhibada Khoina piriba kanabasing miyam punna khaminanaba matam oire mausagi khalngakna thamba amadi lawmishingi income hengathanbadasu khoina chawba thawdang lauri masigi mathakta chinjakta yawba hugi masak oiba potsing chabadagi hakchang da thorakliba laina tina kayadagi su khohi toina sijanaba miyoi singdadi hugi masak oiba potsing manghanbasu ngami haina su phongdokhi BDF ke hojik apunba personal listing tara henbagi makoina taliba dabi pigadabani haina ngasi Bisnupurda leiba ibudo mayangamba community hall da pangthokre All Manipur BDF Welfare Association ki wangangloi S Somanandana BDF singi awaba asi ngasi fawba lengakna khangbidana tumina leshili Chief Minister da khangan khre lakliba tangkun teret fawbagi manungda makoi gi dabi pidrabadi akanba khongjang changsilagani haina phongdorakle Junction Labasi Tang Tarani Pandagina Tang Kuntari Powda, Equi Numitarani Tajabani, Numitarani Sida Sakana Karigumba response Samatang Pibi Taragade, Matangi Numitagina Tarani Pokta, Equi Akan Makongjang, Tugaiba Yakaiba, violence Yawayama, Torpasu, Yai, Haina Kanjay, Masina Maram Waraga, Sarkana, Sanchaleba Kuntang Sida, Tubumatamda, response Pirakani Habagi Tajabatamjeri. Paugi Merkatna Timber Brekama India gi ahanba National Awardee Government of India na piba Silver Dew. Makhal suna lejare half liter, 750 ml, 1 liter, 2 liter, 5 liter and 20 liter jar. As an distributor Amadi Akupamarol Loktak Industry, Industrial State, Takiel the contact of you. Comprehensive Concept School Sangai Pro.
The mark I scored today is impossible without the guidance of Comet. It is not possible without them. I would like to thank Comet for helping me achieve what I have achieved. Exam pass out toge hai taragadi ojasing guide darkar oi. Strategy planning and the weekly examinations of Comet. Pekha tawloraga question analyze toba. One of the best coaching centers that provide a concrete foundation to the growing medical experience to a promising future. Goods and Services Tax GST da register tawiraba taxpayer khudingmakna matam chana GSTR 3B monthly return file tawiyu. April hagi GSTR 3B return file tawbagi aroiba numiti lakliba megi tang kuni thoidani sale changdana return file tawnabagi damakta All Guwahati High Court Building North AOC Department gi Facilitation Center da lakpiduna return file tawiyu. Kanganjariba Department of Taxes Government of Manipur. 5th Education Fair Cum Counseling 2018. Your career or concern, define and make your career out of 100 plus approved colleges and universities from across the nation. See you dear at DM College Multipurpose Hall on 24 to 26 May 2018 during 11 a.m. to 5 p.m. under the aegis of Directorate of University and Higher Education Government of Manipur. Quick zone gidi tatatis college di. Mamal suma pang kuding jamane yo suma ngaro pista salawni na. Adu suma takta superlink footing gi offer me amon piri sidi. Tas electric rang no sin bagum na yo tisin bayar. Dudi sanagi mohut yang na sin bayar andre. Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungairaktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singi damakta Jolip capsule chabiyu. Break matunda taram nok chirezi makhata pao. VDF sing na khongjang changsan ki basina maram oiduna bank sing da makoi na ngak selamba adu thabak lep ki badagi Bishnupur district ki manung da lairiba bank ayamba transaction taw khidre masina maram oiduna bank ta sel thamjin ba amadi lokthok pa lakpa miyoi kya da chawna khudong cha da ba mayok nakhi miyoi kya na phongdorak pada VDF natrabadi bank ngakna ba atai personal sing laitrabra athuba matam da to security personal sing ngaktuna bank asi mahuksa gu mathok tawhan biu haiba wafam phongdorakle Manipur da lam koiba lakpa singda Manipur gi matang amadi tourist spot singi matang da khangan gadaba wow Manipur kauba lamjing ba group na puthokpa travel magazine ama Tourism Director W. Ibohol na phone kre. Tha kudingi puthokadaba travel magazine asi Manipur da leriba tourism sector asi chaukat hanbana ba hotnabada khajiktang oirabasu mateng oinana bagi pandam da puthokpani haina lamjing ba group ki managing director Jackie Mangang na phongdokhi. Thauranga mari lainana tourism director na paikhalakliba thabak asi thagat pa phongdokladuna Manipur asi tourism gi potential yamna leiba lam amani haibasi loina hainei adubu leriba potential asi karam na miyam da yohangadagi haibasi yamna maru oi haiki. Thangada thokiba nupi macha amagi ikai khumnaba mangan khiba haiba thogdokka mari lainana thanga part 1 ward member Nepalgi member ward number Nepalgi member Thogdok aduda Chennai haina media da phongdokkiba wafam yaningdaba phongdoladuna thanga Haurel Chingyada Labour Community Hall da miyamna wakat mifam chathakre ward member Haisnam Kumarna mahaki ming chachokpa yaba amadi lan wankiba si athuba matamda sengdorakadabani haiki Arama yumpham yaudo wafam amani habe wafam cha aina saina thamjani aduga loinna makata bada mairoi angang ama amasung Ben driver hairiba ambubusu panchala paipasa ai samansu yajaninde Delhi University Makhada undergraduate course sing tamningba lamdamasigi mairoi sing kudong chananaba Delhi gi John Ford help desk hangbata natana helpline number hangle haina NSUI Manipur state ki president P Bankim Chandra Maitai na ngasi paumi sing unaba amada phongdokre Congress Bhavan de laiba NSUI gi office te pangthokiba paugi mifam amada magna makhatana matam chana registration tawhodrabadi pass percentage wanglabasu kudong chaba phangdabagi awaba mayok nagani University
asida ming chananaba matam watlingaidagi Delhi chatuna sel tinghanbagi mahutta matam chana niyom khangna chatpiyu akupa marol khangningba mahiroi singna NSUI Manipur State ki helpline number 9711794998 tak haibiraknaba khanganjari. Telephone number amuka na ningsingjari 9711794998. Taranitoy Suba Battalion National Disaster Response Force na Sinduna, Bishnupur District ki mafam singda chatharkliba Disaster and Community Awareness Thauram ngasi District Hospital Bishnupur da pangthokre. Thauram aduda CMO Dr. N.G. Jayanta, Medical Superintendent Dr. N. Bino, NDRS RF ki ASIT Somendro, Inspector Akhilesh Kumar Su Sarukya ke. Sugnu Kendra ki manung chanba wangu lifeam titek lekai gi fit chahum lom sangwa turel torban namthakre. Handak ta Kendra ki MLA na Local Area Development Fund ki sem khiba kuidringai da handak turel gi imai wangkhat lam laga handhakiba da turel torbal asesu namthakibani hairi. Masina maram oiduna lamdam adong gi praja singna khudong chadaba kaya mayok nare praja amana turel mapal gi lambi asi athuba matam da sarkar gi mari lainaba singna miyeng changbiduna semjan biu haina phongdorakle. Kakching District Police Special Task Force na tongan-tongan mamafam singdagi fagalakpa yungang amasung yungo excise Kakching da sinaraba matung ngasi Kakching basic round da may thaduna mangankre. Tharamaduda SDPO Kakching TS Desorjit DSP Excise TS Priyokumar amadi Mahiroi Lup Singsu Sarugyaki. PWD Technopole Division na paikhatli bathabak sing PWD gi Additional Chief Engineer Subhasna Luchingduni yengsinkre. Hojik Technopole gi khunbi khuldagi matrikul fawba koilas thabagi thabak yengshinke. Contractors singna work program da piriba standard yauna thabak sunana ba pauktak pikhi. Lakadoriba chehi gi plan da district asigi lambi punama gari chatpa yanana ba paikhatpa yaba thabak sing paikhatkani hairi. Manipur Sarkar ki Agriculture Department Kharif Loro ki damak pitharakpa IR 64 fogi makhal asi District Agriculture Officer Bishnupur ki makhada kumbi Kendra Progressive Farmer Association Sinduna Kendra sigi lomi kuntra da yenthokre. Tharamaduda Borayangbi Jilla Parishad Member Brozen Farmer Association ki President S Dinesh amadi hana ki President and Ibobi manna maru oiba miyoi sing oina sarukya ki Association ki President and Bobina Fongdokhibada lomi sing da pitharakliba fogdi makhal asi season naduna chathok hena lehena bahona Rasi Hairi. Taukong Women Dance and Dramatic Union ki Taranitoy Suba Mapok Kumon Tauram ngasi Taukong Mayay Lekai Community Hall da pangthokre. Tharamadu da Manipur State Cooperative Union ki President L. Tom Pisa KH Kanba Mite, Advocate Y. Romola Yauna, Tongan Mamiyoy Kya na Sarukya ki. Dramatic Union ki General Secretary Pemila Laimana, Culture bu Yokhat Pagaldoina na, Kunai bu Achumba Lambi da Lamjing bada Nupi Sing na Loriba Thogdang bu, Hena Masak Thok na Khangan bada Union asiki Sarukya rakli Hairi. Relief Center for Welfare of Differently Abled Persons Manipur na Home Based Intervention Program ama Kangu Chingjin Kuno Takhel Kongpal amadi Kurai da pangthokre. Mafam aduda lairamba differently abled persons singbu disability certificate matawkaram na paigani haiba khangan ki differently able singi ahal lamal singna makogi macha masu singna differently able ama oibagi fangpham thokpa sing matawkaram na fangani haiba fawba khanglamdaba yauri haiki. Jiribam District ki oinasu Jiribam District VDF Welfare Association na Police Station manungda khongjang changsin ki seize work strike changsilakpa numit mangani sure karigumba numit tarani fawbada government na wafam amata Hyderabadi masidagi hena akanba khongjang changsilagani hairi. Reformist Students Front Manipur Lingkhat ki bachahi manga surakpagi Mapokumon Khongjom da laiba Slopland Public School da pangthokre. Thauramadu the Council of Higher Secondary Education Manipur ki Chairman Lamaba Mahendra, Front Asigi President Johnson Wycombe Manipur Board ki Chairman Akham Joykumar, Slopland Public School ki Principal Nahakpam Bablu amasung KM Blooming Higher Secondary School ki Chairman Menzor Mangang Su Sarukyaki. Thauramasi Sarukama Oina Association of Voluntary Blood Donor Manipur Thaubal District amadi Department of Blood Transfusion Rims ka kutsam naduna blood donation amasu pangthokki. Handaki 12th exam the position laurakraba mahiroi ani youth awardee fanglakraba mahiroi ani kudol pot tamdunai kai khumnabotki. Nongpok Sengmairom de laiba Sikhongi Ningthau
खुमन लाकपा लाल हाबना पालिंगैदगी ngasi chawrakna chahi chatret ki mamangdagi leiraklaba u pambi ama chatkiba tang 18 gi ahing nongyai pung 13 minute 55 taba matamda khangowdana teklakpadagi khunjasingna amaibi tanaduna irat thongni pangthokre hairi hairibo jaw asi ningthau palingaidagi hongna kangla haina khangnaduna lakle mafam asida bichar tofom oina leirakhibani haina akhang ahisingna phongdokle ujaw asi kangla haina khangnariba nongpok ningthau amadi apan thoibi anigi khubamsu oiriba mafam amani hairi Ukrul gi Winotangi Khunjasing na South Ukrul ADC member gi matenga loinana Winotangi nongchup thangba lambi gi saruk semjin ba hokre Winotangi chairman Aning Kusum na phongdorakpada Khunjasing na lambi semba horakpada ADC member na mateng panglakpada gi kilometer amarom sangba lambi asi nongju tha laktringai da loishinana ba hotnari tangkak naina lambi semba gi thabak paikhatpaga loinana Khunjasing na thabak shugani haiki District Police Ukrul na gari ki glass amuwa film napshin basing lokthok pa hore State Government na instruction pirakpa ki matung inna District Police na drive asi chathaba hokibani Pangai de Laiba AVP Pharmacy and Dental Clinic Amadi Kurai Konsam Lekai de Laiba Kanglik Park Nursing Institute ka kutsam naduna Institute adu da lem na ya laing bagi camp ama pangthokre mioi chamanga rom laing ki amasong darkar oiba hidak langthak sing lem na piki Institute ki Managing Director Dr. Jayanta na phongdorakpada laing ba chatpa ngamdaba mioi singi damakta khudong chaba piboi na camp adu pangthokpani haiki Takhel Sanjembam Government Aided High School gi damak Sada Club Nongpok Sanjembam na ising hapnanaba container ama bench tara amasung desk tara mateng pangkre School asigi Pibam Club asigi President Luchingduna handak yengshilubada mahiroi singi famnanaba fal suna leiramdaba amadi thaknanaba ising leiramdabadagi club ki maikaidagi angamba mateng pangkibani hoji school asida class 6 tagi 10 fawbada mahiroi chani gi mathakta tamli adubo Aided High School ama oibana school asigi award apakya marum leiri teaching staff tara humdoi ama non-teaching staff ahum punna tara taruk lay adubo approve tawba ojadi ani khaktani oja ani asigi phangba senfom na staff sing yanaduna school asi chalai hairi hoji ki oina nupa nupi punna tamba school asigi toilet ama khaktamak oiriba asi atopa ama sabinaba school gi laifam thokpa library computer room amadi laboratory sing lehenbinaba government na miyeng changbinaba pukning chingsilli District Council Chandal and Sindhuna Leibi Kulgi Junior High School Building Upgrade Tawduna ngasi sangakre Tharmadu Executive Member TV Linkson JNYT KSM Mithu Maringsu Sarugyake Tamenglongi Miyam the District Asigi DC Oirambadagi transfer Taukraba Armstrong Pame farewell pikre Nauna DC Oiraba Ravindra Singha da charge sinaraba matung office tagi mapal thorakpada miyam kapnaki office tagi thoraklaba matung Armstrong Pame Tamenglong da matam khara leiramba si yamna nungai Ishwarna Chanbiduna miyam gi mateng amasung staff singaloinana thabak kyamarum tawba ngamkhe Nauna lagliba DC asi da su Tamenglong gi miyam na chawna mateng pangbiyu ngasi dagi mahak Tamenglong thadoklaba su Tamenglong miyam gi nungshiba amasung district asigi damak makhatana adumak thabak tawkigani haiki Somasung Kadana Sinduna Pangtuklaba anti-drug campaign ngasi Infalis ki manungchan leiba Gem School Kairang da Thoram Pangtokre Thoram aduda Kadagi Vice President and Doran School asigi Administrative Officer KH Robindro Sugi Library and Documentation Secretary Longjam Brozensu Sarukyake Kadagi Secretary Finance Git Chandra Mangang na Resource Person Oike Haujik Sanabagi Pao Chatkiba tang tara manga dagi tara truk fawbo yuboyama sumanglila sanglen da chathakiba ahanba Manipur Fight League ki nupigi keji humfugi kanglupta gold medal lawra krabi Moirang thoya lekai dagi Laishram Monica okpagi thoram ama Moirang Timleka Community Hall Moirang da pangthokre Moirang Timleka Youth Development Organization sinduna pangthokiba thoram aduda miyam gi thabak toriba Thongam Santi Singh International Veteran Athlete ke Nipa Macha Singh Moirang College ke Associate Professor Y Modhu amadi Monica gi coach Frank Nandai Bamna
maroiba miyo sing oina saruk yake club ki maikei digi achamba khudol pot pi ki thongam santina lupa lising tara piduna pukning thogot ki gold medalist Monica na masana asida Manipur gi danatana India gi mingchat purakna bahotna gani haiki Manipur no da handa Manipur khai han tawne ha man to do mathang bisu October international yena season 2 le adu so yawa in so le duga adu so amu ko hen mai ka so le Thauramadu saruk yakibati santina thaksi khasi ngakna mathak thongba singbu masak khangdrabadi mai pak pangamloi afawba mi ama oinabagi damak thaksi khasi lebatangai fade haiki Imphal West District Rifles Association of Sindana Kumal Napak Shooting Range at Chathariba Mapal Suba Imphal West Shooting Competition gi ngasi pangthokiba meter kunmanga gi man individual standard pistol NR championship ta Imphal West gi ajoina score chani humfu phangduna ahanba district asigi kunishan tonabamna score chani ga tara mapal amadi Blossom School of Institute Shooting Center changangai gi Andrew Telhaibana score chani ga tara nithoi phangduna anishuba amadi ahumsuba takre Manipur Tennis Association ki meeting makhade Imphal District Tennis Association na sinduna ngasidagi jahi tarani thoi makhagi National Ranking Tournament Aita Super Series hokre ngasi pangthokiba nupi machage singles match ta Dhanbi Priyanka Suraima Agni Mitra Srinidhi Anmishra Amadi Nemhasra Mai Paktuna Matangi round chankre Nupa Machagi Sanakiba singles match Singda Shankar Gavin Dhruva Anirudh Paresh Aren Bora Ventak Rishi Nath Manal Derek Niraj Aswajit Dorwin Amadi Aditya Magi Lamba Maithiba Piduna Matangi round chankre Tenta Kongbal Multiplex Ground Chathariba Tararak Shuba Takwa Trophy gi hanba match ta WFC Moirang Khomna Neshu Kuraibu goal taruk manga da thoikre anishuba match ta Amfani Ngombam na Maira FC Tekchambu goal ahum anida maithiba pikre Wusu Court Singi coaching course among asidagi Kumal Lampak Talaiba Sai SC Center ge MP hold hokre hokdopagi thoramda Youth Affairs and Sports ki Secretary Bobby Wycombe National Sports University ki Register ke Radha Kumar Singh Youth Affairs and Sports ki Director and Praveen Singh Wusu Association of India ke President Bhupendra Singh Vajwana Maruiba Miyoy Singh oina saruk yake Youth Affairs and Sports ki Secretary Bobby Wycombe China dagi lakpa Professor Miss Zhang Fang amadi Wusu Association of India ke Joint Secretary and Biramani na tongan bawafam fongdoke. Maitei Nongsa Lalong Thang Ta Cultural Association of Sinduna Tarani Toy Suba Imphal West District Thang Ta Competition Jun Nepal dagi Tara Fauba Maklang Bazar Board Community Hall the Pangthok Lagani Competition asida Imphal West District ki manung dalaiba Thang Ta Sindam Sanglup Organization School Club Singi Sanari Singna Saruk Yaba Yagani Hairi Hauzik ngasi nomagi ay ngasagi pau lobirasi Environment Directorate ki phangba nga sigoi ki painga samadi nugju ki pauda khwaidi ki sa ki ba Celsius degree kuntra manga 10 ni putare khwaidi ki ingba Celsius degree taramari 10 tarani thoi nuksita yawising manan ki sang maximum da sada mari putra manga 10 humputra mari minimum da sada ni phumari 10 kuntra manga oikhi ngasigi nong sukibagi sang ama 10.62 mm ni Hauziore bada maroiba pau amukahna RN Rabin hai ki bawa fa Manipur thugai na basin bani madugi mayokta kaithel family bising na su chapchana lepkani hairi Terrorism na kunai asida hak thengna na natraga na koina na awaba kya piri haina Agriculture Minister Ve Hangkhalyan na phongdokre Imphal East Commando na ngasi hatta Golapati area dagi ngasi ayuk Myanmar dagi ain kai na changlakpa miyoy mapal phagatle hairi amasong laimaramda gari accident thokpada nupi macha ani sire amasokle Ngasigi unas tipin pijaba pau matang aswa de losenjare meeting tabi de pesingi mafam dagi kania tangi jari pinapirasi